ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯃꯌꯥꯝꯗ ꯉꯁꯤꯁꯨ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯉꯁꯤ ꯑꯩꯅ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯗꯤ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯃꯪ꯫ ꯑꯛꯕꯔ ꯅꯤꯡꯊꯧ ꯇꯨꯝꯕꯗ ꯎꯔꯤꯕ ꯃꯪꯒꯤ ꯐꯣꯟꯗ ꯊꯥꯖꯕ ꯅꯤꯡꯊꯧ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯀꯤꯕ ꯅꯨꯡꯉꯥꯏꯇꯕ ꯃꯪꯕ ꯊꯣꯛꯂꯒꯗꯤ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯈꯪ ꯑꯍꯩ ꯄꯟꯆꯤ ꯃꯥꯏꯕ ꯈꯨꯗꯤꯡꯃꯛ ꯀꯧꯗꯨꯅ ꯃꯪ ꯑꯗꯨꯅ ꯀꯔꯤ ꯇꯥꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯕ ꯍꯣꯠꯅꯩ꯫ ꯃꯍꯥꯛꯅ ꯊꯥꯖꯩ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯪ ꯎꯔꯤꯕꯁꯤ ꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯣꯔꯛꯄ ꯌꯥꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯔꯝꯗ ꯍꯥꯟꯅ ꯑꯩꯈꯣꯏꯗ ꯃꯥꯡꯖꯧꯅꯅ ꯈꯪꯍꯜꯂꯤꯕꯅꯤ꯫ ꯅꯨꯡꯉꯥꯏꯕ ꯃꯪ ꯎꯔꯒꯅ ꯑꯐꯕ ꯊꯧꯗꯣꯛ ꯊꯣꯛꯀꯗꯧꯔꯤꯕꯅꯤ, ꯅꯨꯡꯉꯥꯏꯇꯕ ꯃꯪ ꯎꯔꯒꯅ ꯃꯗꯨꯒꯤ ꯐꯠꯇꯕ ꯐꯣꯟ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯃꯪꯗ ꯃꯥꯒꯤ ꯍꯧꯔꯤꯕ ꯃꯌꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯦꯛꯈ꯭ꯔꯒ ꯌꯥ ꯑꯃꯈꯛꯇꯪ ꯍꯧꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯣꯡꯉꯥꯟꯕꯗ ꯃꯍꯥꯛꯅ ꯎꯈ꯭ꯔꯤꯕ ꯃꯪ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯈꯪꯕ ꯄꯥꯝꯃꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯣꯊꯤ ꯄꯥꯟꯖꯤ ꯌꯦꯡꯕ ꯍꯩꯕ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯩ ꯆꯨꯝꯃꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯊꯣꯔꯛꯀꯗꯕ ꯂꯥꯛꯀꯗꯕꯁꯤꯡꯒꯤ ꯃꯔꯝꯗ ꯑꯐ ꯐꯠꯇ ꯇꯥꯟꯅꯅꯕ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯄꯥꯟꯖꯤ ꯌꯦꯡꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯈꯟꯒꯠꯂꯕ ꯐꯥꯍꯤꯝ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯧꯔꯝꯃꯤ꯫ ꯐꯥꯍꯤꯝꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯐꯥꯍꯤꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯐꯥꯍꯤꯝ, ꯉꯔꯥꯡꯒꯤ ꯑꯩꯒꯤ ꯃꯪꯗ ꯑꯩꯒꯤ ꯌꯥ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯂꯣꯏꯅ ꯇꯦꯛꯈ꯭ꯔꯒ ꯌꯥ ꯑꯃꯈꯛꯇꯃꯛ ꯍꯧꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯪ ꯑꯁꯤꯗ ꯑꯩꯅ ꯌꯥꯝꯅ ꯄꯥꯈꯠꯈꯤ꯫ ꯍꯥꯏꯌꯨ, ꯃꯁꯤꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯍꯥꯏꯕꯗꯨ"꯫ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯐꯥꯍꯤꯝ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯥꯏꯊꯣꯡ ꯈꯤꯇꯪ ꯃꯛꯁꯤꯜꯂꯤ꯫ ꯐꯥꯍꯤꯝꯒꯤ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯕ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔ ꯄꯥꯈꯠꯄ ꯐꯥꯎꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯪꯉꯛꯏ, "ꯍꯥꯏꯌꯨ ꯐꯥꯍꯤꯝ, ꯃꯁꯤꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩ ꯌꯥꯝꯅ ꯈꯪꯅꯤꯡꯏ"꯫ ꯐꯥꯍꯤꯝꯅ ꯈꯨꯝꯃꯤ, "ꯏꯅꯤꯡꯊꯧ, ꯃꯪ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯔꯒ ꯍꯦꯟꯅ ꯃꯨꯟꯅ ꯅꯩꯅꯖꯔꯛꯈꯤꯒꯦ, ꯑꯗꯨꯒ ꯃꯁꯤꯅ ꯀꯔꯤ ꯑꯣꯏꯍꯟꯕ ꯌꯥꯕꯅꯣ ꯍꯥꯏꯕꯁꯤꯡꯗꯨ ꯏꯅꯤꯡꯊꯧꯗ ꯍꯌꯦꯡ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯍꯥꯏꯖꯒꯦ"꯫ ꯁꯤ ꯍꯥꯏꯔꯗꯨꯅ ꯐꯥꯍꯤꯝꯅ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯃꯇꯝ ꯅꯤꯡꯊꯧꯗꯒꯤ ꯂꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ "ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ" ꯍꯥꯏꯗꯨꯅ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯃꯇꯝ ꯃꯉꯣꯟꯗ ꯄꯤꯈꯤ꯫ ꯐꯥꯍꯤꯝꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯐꯥꯎꯕꯗ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯄꯨꯛꯅꯤꯡ ꯂꯩꯇꯥꯔꯝꯗꯦ꯫ ꯃꯪ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ, ꯀꯔꯤ ꯐꯣꯟ ꯑꯣꯏꯍꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯈꯪꯕ ꯄꯥꯝꯃꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯐꯥꯍꯤꯝ ꯂꯥꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯃꯤ꯫ ꯐꯥꯍꯤꯝꯅ ꯅꯤꯡꯊꯧꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯐꯥꯍꯤꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯥꯏꯌꯨ ꯐꯥꯍꯤꯝ, ꯉꯔꯥꯡꯒꯤ ꯃꯪ ꯑꯗꯨꯅ ꯀꯔꯤ ꯐꯣꯟ ꯑꯣꯏꯍꯜꯂꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ"꯫ ꯐꯥꯍꯤꯝꯅ ꯈꯨꯝꯃꯤ, "ꯏꯅꯤꯡꯊꯧ, ꯑꯩꯅ ꯌꯥꯝꯅ ꯃꯨꯟꯅ ꯅꯩꯅꯖꯔꯕ ꯈꯟꯖꯔꯕꯒꯤ ꯃꯇꯨꯡꯗ ꯃꯪ ꯑꯗꯨꯗꯒꯤ ꯑꯩꯅ ꯈꯪꯂꯤꯕꯁꯤ ꯏꯅꯤꯡꯊꯧꯒꯤ ꯂꯩꯔꯤꯕ ꯃꯔꯤ ꯃꯇꯥ ꯃꯔꯨꯞ ꯃꯄꯥꯡ ꯈꯨꯗꯤꯡꯃꯛ ꯏꯅꯤꯡꯊꯧꯗꯒꯤ ꯍꯥꯟꯅ ꯁꯤꯈꯤꯅꯤ, ꯑꯗꯨꯒ ꯏꯅꯤꯡꯊꯧ ꯀꯣꯟꯅ ꯅꯥꯏꯇꯣꯝ ꯂꯦꯟꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯍꯧꯒꯅꯤ ꯍꯥꯏꯕꯁꯤꯅꯤ"꯫ ꯐꯥꯍꯤꯝꯅ ꯍꯥꯏꯔꯛꯂꯤꯕ ꯃꯪꯒꯤ ꯐꯣꯟꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯛꯕꯔ ꯅꯤꯡꯕ ꯌꯥꯝꯅ ꯀꯥꯏꯈꯤ, ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ "ꯐꯥꯍꯤꯝ, ꯅꯪ ꯆꯠꯈ꯭ꯔꯣ". ꯅꯤꯡꯊꯧꯅ ꯃꯅꯥ ꯑꯃꯠꯇ ꯄꯤꯗꯅ "ꯐꯥꯍꯤꯝ, ꯅꯪ ꯆꯠꯈ꯭ꯔꯣ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯔꯒ ꯐꯥꯍꯤꯝ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨ ꯅꯤꯡꯕ ꯈꯤꯇꯪ ꯀꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯣꯏꯕꯅ ꯃꯍꯥꯛ ꯅꯤꯡꯊꯧꯗ ꯀꯔꯤꯃꯠꯇ ꯍꯥꯏꯕ ꯉꯝꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯄꯥꯟꯖꯤ ꯌꯦꯡꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯗꯈꯤꯅꯥ ꯃꯅꯥ ꯑꯃꯠꯇ ꯄꯤꯗꯅ ꯊꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯃꯔꯤ ꯃꯇꯥ ꯈꯨꯗꯤꯡꯃꯛꯀꯤ ꯃꯔꯝꯗ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯈꯟꯕꯗ ꯃꯍꯥꯛ ꯅꯨꯡꯉꯥꯏꯐꯝ ꯑꯃꯇꯪ ꯈꯪꯗꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨ ꯅꯤꯡꯊꯧ ꯑꯛꯕꯔ ꯗꯔꯕꯥꯔꯗ ꯐꯥꯎ ꯐꯝꯕ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯕꯤꯔꯕꯜꯅ ꯗꯔꯕꯥꯔ ꯀꯥꯔꯛꯄ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯛꯕꯔ ꯂꯩꯔꯝꯗꯕ ꯊꯦꯡꯅꯈꯤ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯗꯤ ꯅꯥꯔꯕ ꯐꯥꯎꯕꯗ ꯗꯔꯕꯥꯔꯗ ꯅꯣꯡꯃꯇ ꯂꯥꯛꯇꯕ ꯅꯨꯃꯤꯠ ꯂꯩꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯗꯔꯕꯥꯔ ꯑꯗꯨꯗ ꯐꯝꯃꯝꯗꯕꯗꯨ ꯎꯕꯗ ꯕꯤꯔꯕꯜꯅ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯅꯨꯡꯉꯥꯏꯇꯕꯒ ꯂꯣꯏꯅꯅ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯃꯅꯥꯛꯇ ꯅꯤꯡꯊꯧ ꯑꯛꯕꯔꯕꯨ ꯎꯅꯕ ꯆꯪꯉꯝꯃꯤ꯫ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯀꯥꯗ ꯆꯪꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯑꯛꯕꯔ ꯑꯗꯨ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯗꯅ ꯂꯩꯇꯥꯐꯝ ꯈꯪꯗꯅ ꯂꯩꯔꯝꯕ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧ ꯑꯛꯕꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ, ꯑꯩ ꯉꯁꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ"꯫ ꯑꯛꯕꯔꯅ ꯈꯨꯝꯃꯤ, "ꯀꯔꯤꯒꯤ ꯊꯦꯡꯉꯛꯂꯤꯕꯅꯣ ꯕꯤꯔꯕꯜ"꯫ ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯑꯩꯅ ꯊꯦꯡꯉꯛꯂꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯌꯨꯝꯂꯣꯟꯅꯕꯗ ꯍꯨꯔꯥꯟꯕ ꯑꯃ ꯐꯥꯔꯨꯔꯤꯉꯩꯗꯅꯤ"꯫ ꯑꯛꯕꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯕꯤꯔꯕꯜ, ꯅꯪꯅ ꯀꯝꯗꯧꯅ ꯍꯨꯔꯥꯟꯕꯗꯨꯕꯨ ꯐꯥꯔꯤꯕ"꯫ ꯕꯤꯔꯕꯜꯅ ꯇꯝꯃꯤ, "ꯏꯅꯤꯡꯊꯧ,
ꯑꯩꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅ ꯂꯥꯛꯇꯨꯅ ꯑꯩꯉꯣꯟꯗ ꯃꯥꯒꯤ ꯌꯨꯝꯗ ꯊꯝꯕ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯌꯨꯝꯗ ꯊꯕꯛ ꯇꯧꯅꯕ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯥꯡꯈ꯭ꯔꯤꯕ ꯁꯅꯥ ꯑꯗꯨ ꯂꯧꯕꯅꯤ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯤ꯫ ꯁꯤꯒꯤ ꯇꯨꯡꯗ ꯑꯩꯅ ꯃꯥꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯅꯕ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯁꯨꯝꯅ ꯍꯥꯏꯈꯤ, ꯁꯅꯥ ꯍꯨꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯀꯣꯏꯗ ꯀꯔꯤꯅꯣꯃ ꯄꯛꯂꯦ ꯌꯦꯡꯉꯨ꯫ ꯑꯁꯨꯝꯅ ꯑꯩꯅ ꯋꯥ ꯑꯁꯤ ꯈꯪꯉꯥꯏ ꯍꯥꯏꯕ ꯃꯇꯝꯗ ꯄꯣꯠ ꯑꯗꯨꯕꯨ ꯍꯨꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯄꯥꯈꯠꯅ ꯃꯥꯒꯤ ꯀꯣꯏ ꯑꯗꯨꯕꯨ ꯅꯥꯟꯊꯣꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯍꯨꯔꯥꯟꯕ ꯑꯗꯨꯕꯨ ꯐꯥꯖꯈꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯉꯁꯥꯏꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯑꯗꯨ ꯈꯤꯇꯪꯃꯛꯇꯤ ꯐꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯁꯤꯡꯈ꯭ꯔꯦ ꯕꯤꯔꯕꯜ꯫ ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯛꯕꯔꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧꯅ ꯉꯁꯤ ꯗꯔꯕꯥꯔꯗ ꯊꯣꯛꯄꯤꯔꯛꯇ꯭ꯔꯤꯕꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯅꯤꯡꯊꯧꯗꯤ ꯅꯥꯔꯕ ꯐꯥꯎꯕꯗ ꯗꯔꯕꯥꯔꯗ ꯑꯁꯨꯃꯛ ꯊꯣꯛꯄꯤꯔꯛꯄꯅꯤ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯍꯥꯏꯔꯛꯏ, ꯕꯤꯔꯕꯜ, ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯗ ꯑꯩꯒꯤ ꯌꯥ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯂꯣꯏꯅ ꯇꯦꯛꯈꯤ ꯑꯗꯨꯒ ꯌꯥ ꯑꯃꯈꯛꯇꯃꯛ ꯉꯥꯏꯍꯧꯏ꯫ ꯃꯪ ꯑꯗꯨꯗ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯑꯗꯨꯗꯒꯤ ꯃꯁꯤꯅ ꯀꯔꯤ ꯑꯣꯏꯔꯛꯄ ꯌꯥꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯗꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯄꯥꯟꯖꯤ ꯌꯦꯡꯕ ꯃꯤꯑꯣꯏ ꯑꯁꯤꯒ ꯇꯥꯟꯅꯔꯨꯕ ꯃꯇꯝꯗ ꯃꯪ ꯑꯗꯨꯅ ꯈꯪꯍꯜꯂꯤꯕꯁꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯃꯔꯤ ꯃꯇꯥ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗꯒꯤ ꯍꯥꯟꯅ ꯁꯤꯈꯤꯅꯤ ꯑꯗꯨꯒ ꯑꯩꯅ ꯅꯥꯏꯇꯣꯝ ꯄꯨꯟꯁꯤ ꯂꯦꯜꯍꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯃꯠꯇ ꯅꯨꯡꯉꯥꯏꯍꯟꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯗꯔꯕꯥꯔ ꯊꯣꯔꯛꯈꯤꯗꯕꯅꯤ꯫ ꯕꯤꯔꯕꯜꯅ ꯈꯨꯝꯃꯤ, ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯤꯡꯊꯧ꯫ ꯑꯛꯕꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣꯅꯦ ꯕꯤꯔꯕꯜ, ꯑꯁꯤꯒꯤ ꯋꯥꯁꯤꯗꯕꯨ ꯑꯩꯅ ꯀꯝꯗꯧꯅ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯅꯣ? ꯕꯤꯔꯕꯜꯅ, ꯏꯅꯤꯡꯊꯧ, ꯋꯥ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯝꯇ ꯈꯟꯕꯤꯔꯨꯅꯨ꯫ ꯑꯩꯅ ꯇꯥꯖꯕꯗꯗꯤ ꯃꯪꯗ ꯌꯥ ꯇꯦꯛꯄꯁꯤ ꯄꯨꯟꯁꯤ ꯌꯥꯝꯅ ꯁꯥꯡꯏ ꯐꯩ ꯍꯥꯏꯗꯨꯅ ꯇꯥꯖꯩ꯫ ꯑꯛꯕꯔꯅ ꯑꯃꯨꯛ ꯍꯪꯉꯛꯏ, ꯕꯤꯔꯕꯜ, ꯅꯪꯕꯨ ꯃꯪꯒꯤ ꯃꯔꯝꯗꯁꯨ ꯈꯪꯕ꯭ꯔꯥꯅꯦ? ꯕꯤꯔꯕꯜꯅ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯂꯥꯏꯅ ꯆꯝꯅ ꯈꯨꯝꯃꯤ, ꯃꯪꯗ ꯌꯥ ꯇꯦꯛꯂꯒ ꯄꯨꯟꯁꯤ ꯁꯥꯡꯏ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯈꯛꯇ ꯅꯠꯇꯦ ꯏꯅꯤꯡꯊꯧ, ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯕ ꯋꯥꯅꯤ꯫ ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯅꯨꯡꯉꯥꯏꯔꯝꯗꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯀꯣꯛꯈꯤ꯫ ꯍꯟꯗꯨꯅ ꯃꯍꯥꯛ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯂꯅꯤ ꯈꯟꯕꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯍꯟꯗꯨꯅ ꯃꯅꯥ ꯄꯤꯈꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫